Yembire Punamakpu, Sarasana Saraban Impact News ki Manung Taranok setting. I say Manung topic say challenges of IDP. IDP say sort from the Javane, Aduga Sang Hyderabad internally displaced persons Saibane, Madudi Handaki Irang Namara Murakanda, Mui May Takiba, Yum Kai Mang Takiba, Yum Kai Mang Tapamuk Natrasu, Yum the Labangam the Vadaki Tola Kanda, Relief Game the Ladyba, Mui Singuna, Tingnadiba. Makoi Tingnaba, Awaba Sing, Aduga authority na Karai Hopa, Kari Tori, authority na Toboyaba, Step Sing Sina, Makatarak Pasinga, Karikari Oidori, Aduga Maruina, in Labour, displaced people sing Sigi, Sapsana Ning Batungan by say, Ainakanbada, authorities Haite Shudum, Masanadum, Haije Madudi, Sapsana Ning Batungan by Haibadudi, Hujik Makidi, Ning Batungan Bagi, Nambadugi, Pibum to Mukti, Oiti, Habisatum Haije, Adu, yes, to the other. Tangai Padana Chang the Bayadaba, no Mugabu Polum Sing Kariching, Angamba district Kudimoki, district Amakakinataba, Maruina, Ahogi, so on Lava, district Sing Dugi, Dishiki Kutanga, Sarkargi, Makadigi, Pibaya, Mating Sing, Adum Piri, Adugo Hujik, Karamu, Irang, Sakara Nemak Hagadra, the Tragana Hanagi Dumina, Makti, Oitabanina, Karigumbakanda, Relic came the labor Angang Sing Dugi education, Adugo healthcare, Aduga Mahoigi. Pashat Tananabagi Haite, Pidi, Karadunga Hina, Penba, Aduga Maduna Ningba Tungan Bagipum, Oitabanina, Masamasana Hanagi Sento, Lambi Maktu, Yodrashu, Karamakai Mating, Ojanaba, Arningi Karigi, Lambi, Shembi Bagi Matang, Swista, Kumnakana Janaba Tanzani, no Langin Bidibu Singdi, I yet think Pambidi say, Hero Toxom, Canpena, TMP ni, I Hero Toxom by Taramnoxari, Aduga Hero Toxom, Oid Langin Bidibu Sikura Matoba, Vice President Ipsane. I told so Taramnoxari, Atogi, Oida, again, yet the Tana Paminajari, but say, my home Danabimita, editor, Whale and Pony, I was a Danbu Ramnoxari. Atoba, my idea Pambane, Aduga Maruina, from the Mayam, the Ate, Chalatinga, Todaina, Kanjaning was say, challenges of IDP, internally displaced people's side of Paganda, Atobugi, cooked Yana Taba, Wakalon Hivatai. Aduga ayang sai thamjabaduni karigumba authorities haite shu adum admit tawi matudi sapsana ningba thungan ba haibatuti matudi khara wana thui aduga hojik makidi adu film du oibadi natte aduga karigumba kanda amuk khitang yengakpa kanda irang pushalakpa education si angang singi karigi tana thana ba yata ba phibum oirakpanina children's ki karigi education plus health care swai area singse aina hangjari sina Hek Sumaina IDP na Tengnariba Kudung, Sadabasing Hibakanda, Ato the Tower, Wakalon, Nana Punto Pius. Yanan Badojixi, Townsend Haidiba, Mugi basic maintenance. Basic maintenance ki Magi Awat Palaiba, Pin the Badu Aduna Tunganba, Poramaleka. Hojixi IDPs may have say, Ambana, Quigi. Mental problem na hena lay. Koi na pangba feedback ta su. Duga hojik lay diba kano hojik situation si da su. Ayam ba mi sing si even nupa sungai re nupi sungai re angang pho bada mental issues awang na lakpa makak lay. Aduna hai ba poche karai degi lakke hai kanda masai gi hai ba mi ma hingba hai je sum kaam da sum thamaga thona da chak injal laga sum lay bado. Adugi type ta koi jail the prison the labidongna labigi lifestyle sum layosi mi hoi mi oibidi yade aduna adugi pochina maram oirakanda every age group ki angang mayam sigi natraga mi oiba sing sigi magi daily life ki magi activities khara lay angang oiragana mahi masing tamba chapada mamasung mamana sanaba ma tauba halaga waraga potharaga chak charaga tumba haibam leko nongalaga dugi magi routine tawgadaba magi lifestyle ama lay thabak suba mi mo ra magana no magi thabak sururaga halaga thabak suba sida wa pothabane haiba poram su lay ni ima ka thil da phami bima sing si hekta si tawraga loina mak puni haiba nataba mi su myam yawe ka thil da chatho masa kali ma si masa nungai yumda le na salaki tawi henna thadro ku su myam yawe mai tawdana Mioi sing si magi laigada magi daily activities sing si ko yam limited oiraga confined tawraga adu su already trauma ama choba trauma magi kenoda
ꯐꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯅꯅꯕꯒꯤ ꯕꯦꯁꯤꯛ ꯏꯁꯦꯟꯁꯤꯌꯦꯜ ꯁꯄ꯭ꯂꯥꯏꯁ ꯔꯤꯂꯤꯐ ꯀꯩꯅꯣ ꯃꯌꯥꯝ ꯃꯦꯇꯔꯤꯌꯦꯜ ꯄꯤꯕꯗꯨꯅ ꯑꯗꯨꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯦ ꯃꯈꯣꯏ ꯉꯁꯤ ꯃꯣꯏꯒꯤ ꯂꯩꯐꯝꯅꯦꯅ ꯄꯤꯔꯤꯕ ꯁꯦꯝꯃꯤꯕ ꯃꯐꯝ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯍꯣꯡꯖꯤꯜꯂꯒ ꯂꯩꯔ ꯐꯥꯎꯕꯗ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕꯒꯤ ꯑꯃ ꯇꯧꯅꯅꯕꯒꯤ ꯁꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯂꯩꯇꯕ ꯑꯗꯨꯒ ꯏꯔꯥꯡꯁꯤ ꯀꯌꯥꯝ ꯁꯥꯡ ꯆꯠꯊꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯃꯁꯨ ꯂꯩꯇꯕꯅꯤ나 ꯌꯥꯝꯅ ꯍꯣꯞꯂꯦꯁ ꯑꯣꯏꯕ ꯏꯁꯝ ꯁꯝꯕꯤꯗ ꯌꯥꯝꯅ ꯍꯣꯞꯂꯦꯁ ꯂꯥꯏꯐ ꯑꯃ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯐꯪꯉꯤꯕ ꯑꯋꯥꯕꯁꯤꯗꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗ ꯐꯔꯛ ꯇꯥꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯃꯁꯤꯡ ꯊꯤꯕꯗ ꯃꯁꯤꯡ ꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯑꯗꯨꯒ ꯋꯥꯠꯂꯗꯧꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ IPDSꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥ ꯀꯣꯟꯐ꯭ꯂꯤꯛꯇ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯁꯦꯛꯇꯔꯗ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯡꯗꯨ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯒ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯝꯃꯒ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯃꯗꯨ ꯂꯦꯞꯄꯒ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕꯅꯤꯅꯀꯣ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯂꯦꯞꯄꯒ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥ ꯑꯃꯈꯛꯇꯤ ꯌꯥꯝ ꯆꯥꯎꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯈꯔ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯝ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕꯁꯤꯡꯗꯣ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯔꯦ ꯁꯣꯝꯗ ꯈꯔ ꯑꯗꯨꯝ ꯍꯧꯕ ꯍꯧꯔꯦ ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯠꯇ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦ ꯁꯤꯒꯨꯝꯕꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯂꯩꯇꯕ ꯑꯗꯨꯅ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯃꯈꯥꯗ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯈꯔꯗꯤ ꯇꯧꯕ ꯃꯥꯜꯂꯦ ꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯍꯟꯗꯛ ꯃꯥꯁꯤ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯕꯅꯤ ꯑꯗꯣ ꯃꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯨꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯣꯜ ꯑꯃ ꯁꯥꯕ ꯍꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕal ꯐꯟꯗꯤꯡ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯗꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯚꯤꯛꯇꯤꯝ ꯃꯌꯥꯝꯁꯤꯅ ꯁꯥꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯏꯟꯀꯔꯦꯖꯤꯡ ꯑꯣꯏꯕ ꯊꯕꯛ ꯈꯔꯗꯤ ꯑꯗꯨꯝ ꯃꯆꯥ ꯈꯔꯗꯤ ꯄꯥꯏꯈꯠꯂꯦ ꯇꯥꯏ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠ ꯈꯔꯗꯤ ꯇꯧꯔꯤꯕꯗꯨꯅ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯍꯤꯡꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯣꯔꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯗꯣꯔꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯏꯕ ꯉꯁꯤꯐꯥꯎꯗ ꯆꯠꯊꯔꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯃꯥꯏꯀꯩꯁꯦ ꯑꯣꯖꯥ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯑꯣꯀꯦ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡꯗ ꯑꯌꯨꯛ ꯄꯨꯡ 5:40 ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯑꯗꯨꯝ ꯈꯨꯠ ꯊꯣꯡꯅꯕꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯂꯝ ꯆꯤꯔꯥꯡ ꯀꯧꯇ꯭ꯔꯣꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤꯀꯣ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤꯅꯀꯣ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯏꯕ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯏꯕꯁꯤ ꯊꯥ 6 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯊꯥ 8 ꯌꯧꯁꯜꯂꯛꯑꯦ ꯑꯗ ꯃꯁꯤ ꯊꯥ 8ꯁꯤ ꯃꯄꯨꯡ ꯐꯥꯒꯗꯕꯁꯤ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦ ꯂꯧ ꯇꯥꯏ ꯃꯁꯤ 30ꯅꯤ ꯅꯕꯦꯝꯕꯔꯒꯤ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ 3ꯗ ꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ 8 ꯃꯄꯨꯡ ꯐꯥꯗꯣꯏꯅꯦꯕ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯏꯝꯄꯦꯛꯅ ꯊꯝꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ IDP ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯃꯣꯏꯒꯤ ꯂꯥꯏꯕꯛꯁꯤ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯅꯝꯕꯔ 1 ꯄꯣꯏꯟꯠ ꯊꯥ 8 ꯁꯨꯖꯜꯂꯕ ꯂꯥꯟꯁꯦ ꯉꯁꯤꯐꯥꯎ ꯀꯅꯥꯝ ꯈꯥꯝꯗꯦ nobody is coming up between cookies and maitais ꯂꯥꯟ ꯇꯧꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯌꯥꯏꯁꯤꯗ ꯑꯣꯔ ꯃꯃꯥꯡꯗ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯅꯣꯏ ꯈꯨꯠ ꯊꯥꯅꯒꯅꯨ ꯅꯣꯏ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯍꯔꯥꯎꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯃꯅ ꯃꯣꯏ ꯑꯅꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯤꯌꯥꯝꯅꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯃꯤꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯂꯦꯞꯄꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯥꯏꯌꯦꯕ ꯕꯠ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯁꯤ ꯂꯦꯞꯍꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯅꯠꯇꯦ ꯗꯤꯃꯥꯟꯁꯤꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯇꯥꯟꯕꯅꯤ it is up to the
पार्लियामेंट लेकदब पोने पार्लियामेंट की एक अमना बिल अमना पार्लियामेंट की प्रोसीजर अमना लेकदौनी कइनोदा मणिपुर गुम्बा स्टेट अमदगी तोंगान बे एडमिनिस्ट्रेशन पीबा और यूनियन टेरिटरी पीबा और तोंगान तोंगान खाइदोंनखिबा गायबा अदु मै पोतुदी यूनियन लेगाना तगुदौनी अमित शाह मतोमना ngamde मोदी मतोमना ngamde but बीजेपी led एनडीए गवर्नमेंट सिदा मोइना मेजॉरिटी कमांड तौबनिना मोइना तौगी हारगदि ngamगिनी हाइबनी अदुगी खुदम अखो जम्मू कश्मीर दे थेंगनगरे जम्मू कश्मीर खाइबोक ताखरे अदुबु होजिक लाइबा होजिक लेरिबा होजिक ngasi ta नवेम्बर की 19 बोदा फोंबोंग जाना लेजिदि कइनो हाय कांदा लांजी लोहेनबा लांजी लेबनबा एमिकेबल सॉल्यूशन न पुथोंगनबा होटना सी हाइबसिदा स्टेट गवर्नमेंट एज वेल एज यूनियन गवर्नमेंट ताद्री